Hi friends, kurumzari. Ngasi aina mayamgi mafamda haikru thongba utjarake. Mahaudi kari haitare thumtak sintak sabada hawi. Aduga angangsinasu yamna pamna sai. Haikru da vitamin C ki chang marang kaina yawba maramna masi sabada machi oibada natana hakjangi immune system busu kankhathali. Mayamna puning thogat bibo oina ai channel bu subscribe tawbiu haizari loinana haikru asar busu soinana sembiu adudi mi yeng taminarsi mayam. Masi sabada sangadaba polam sing maru marang sing description box ta phajana hapjare. Makha tarakpada matang-matangi oina kari-kari sangadake habado adum haijirake. Khwaidagi maru oiba pochak hairagadi haikru. Masida aikoina darkar taribase half kg haikru ni. Aduga haikru sidasu akoina maru piktak toraga magi chagadaba matongna hena yawba haiku khara chaurap tawbasina hena phana thokani. Aina hujik pressure cooker amada cup amagi sangda ising laure. Masida haiku singsibu akoina isingda direct hapaga phutgadaba nataba sumnagi manin thorakpasina yeiraga ko phutgadoribani monda yamna koina phutgadabagi wa nate sumnagi koina maki pressure cooker gi anirak kamakpada dum muthatpa yare. Anirak kamlaba matungda ising aingba haijanbiraga masi yam thona ingthalasi. Masida manin yamna henjangradi amu yamna petkhini akoina pamliba haikrugi asar adu phangba ngamoi. Aduna akoina haiku masa ase kalap tawringaida yamna su petringaida muthatpigadabani. Haikru marudagi matong singse masung tana lauthokpiro. Kabak phutoklabani na masung lauthokpada laina su thoklagani. Masung tana khaidobani na side amadang haktang thammasi. Makha tarakpada amuk khang amada thau chamas ama makhai ama laurasi. Thau khara sagalaglaba matungda aikoina flame se low flame da thamakanda hing hana khara ngaurasi. Masigi matung tarakpo ina pansforon hairaga su khangnaba maru marang mapu mangana saba adugumba mixture haibadi hanga maru amuba kalonji natragana nijela sit haina su khangnaba aduga jira mapum hop natragana fennel sit hairaga su khangnaba amadi methi maru khara chap manaba quantity da lauraga semdoaga mixture asi thamsi. Semkriba pansforon adu teaspoon macha ma hojik thauda hapsi. Masina thauda haiphet manam nungsiraktribok haibadi second kuntra gumba ngauringai tala asida phadigum maru mapumse haiphet kabak takhaisi. Half teaspoon phadigum maru laure aduga subnagi tangkhai taba phawbudangni takkadorise yam kupna takhaigadaba natte. Phadigom marusu hapsan khre manam nungsirakpa phawbadang low flame da adum ngahak ngaurase. Minute amagumba phajalae manam su yam nungsirae masigi matung tarakpada ngasai akoina kakriba haikugi piece mayam se hapsan birasi. Ngehak minute ahum gumba mathak makha on dana ngasai thau adagi magi masala ngaukhiba mayam du manungda changnaba ngaurase. Masigi matungda gur haibadi chini angangba cup ama hapsinsi. Haujikti mai khara kankhat anba yare aduna medium flame da amuk thamasi. Masi aina singsita yamna kupna sitlaga hape masina mahi langthokpada khudongchaba hendoini. Sini angangba mahi langthoraba matungda minute 5-6 mu mahi singse khara kungsin laktri phawba lonsi. Makum ngahak kupluraba matung amuk hangdoga kungsanlansi.
मिनिट 5 गुंबगी मतुंगदा हौजिक फनयामदि कुंसिन लाए अदुना अखोइना बेसिक मसाला युमदा इराई लाइना फंगबा मसाला सिंगसे अमगी मथंगदा अमा हापसिनसे हौजिक हाफ टीस्पून जीरा पाउडर हाफ टीस्पून मोरक मकुक 1/4 टीस्पून टर्मरिक पाउडर हाइबदी याइंगंग ब्लैक पेपर पाउडर हाइबदी गोलमरिच नत्रगा गुलमोरक हरगा सुखंगनबा यामदबिदे खरा हापसरे सिंग अकंगबा मकुप हाफ टीस्पून अमदी ब्लैक सॉल्ट टीस्पून अमदगी खितंग ताना लौरे मसी हापसी ऑप्शनल नि अखोइना करिगुंबा खुदोंग सादबा लेरगदी अखोइना सानरिबा सुमनगी थुमसे दुम हाप याय असुमना मिनिट 5-6 निंगथीजना लो फ्लेम दा थोंगलबा मतुंगददी ngasai hapkiba thum maru marang gur singdo haiku gi manungda soi soi dana subsan lamani matung tarakpada pising se khara pelap tawrabara yengse khoina pairiba khabai natragana chamas na nam dana haipet mase khatang kupthan ba yai ko khutna haipet nam ghairaga yengsi pet laure phajana manung changna mulle चाबदसु नुंगाइरनी अदुना मतंग सिदा लोइसन बा याराबनी करिगुंबा खोइना मतोंग सिंगसे खितंग नमखाइबा पामसु मतंग सिदा नमखाइ बिरो फसना अदुगा मफोन ओइना चाबा नुंगाइनाबा अदुम गे पामबगी मतुंगिना सिनबिबा यारे अचार से सेमबदा पुन्ना मिनिट 19 दगी 35 फावबो चंकी हैरादी याम पामजबा अदुबु फ्रेश ओइना चिअगा चाबा मतमदा या कुमगनबा कांगुगिदी मसी अचार से यामना कानरनी हाइजनिंगे असे यामना सो हाउकी हागना सेमबा मतमदा फ्रिजदा फजना बोतल अमदा हांजलगा थंबा मतमदा हप्ता 3 दी फजना सिजिनखी हक्सांगसु याम फबा अदुगा खोइना मिटना सिंगबा असुगुंबा मखनगी रेसिपी नि मयाम ट्राई तोबियो मसी हाइजरगा ngasiगी रेसिपी वीडियो मतंग असिदा लोइसिनजरगे मथंगदा अमुक उनरसी थागतचरी मयामबु।